Board of Secondary Education Manipur Bosem Amadi Council of Higher Secondary Education Manipur Cohsem asi Maming Amagi Makhada AMATA OINA PUNSINNABA Education Ministerdagi instruction Lakhre haina Cohsem gi Secretary Khundrakwam asi Kumarna Phongdokre Wafam asi ngarang Mongsangai Thaleba Trinity Public School gi Silver Jubilee Celebration amadi sahi asigi HSLC exam da mark wangna fangba mairoi sing wokpagi thoramda saruk yaba lakpada phongdokkibani mahakna makha taratuna hai matam kharagi matungda Bosem Amadi Cohsem tongan ba mamingda leiriba si leiraroi Bosem Amadi Cohsem punsinba yanaba leingakna maming ama tholagani hariba thabak asi matam kaya yamna sangadagi haiba hojik pop yoina khangba ngamdre Bosem gi oina class 10 gi examination asi grading system onthokibagum class 12 gi examination su ingkum jali singani ga kun ga treta ge grading system da olagani haina mahakna makha tanu phungduki